ngasi phongkhiba tongan tongan ba manipuri sifong singdigi maruibi I pausing myamna thamjigi ahanbada coaching institution sing register tawdana hangba yararoi Manipura coaching institution hangli sing mari lenaba manipur ngana khanba register sing authority that register tawdrabadi hangba yahaloi tori coaching institution sing na thenglabada January 15 phawgi manungda registration tawnabigi main silaba form sing pisilakadaban hari Pauksisna phangwa pauna hai Manipulenga ki Secretariat Law and Legislative Affairs Department na kumza English singa taraga taretagi September taraga mathuida gazette notification thoktuna state asida the Manipur Coaching Institute Control and Regulation Act 2017 asi state asida sanaba hokrabani ek asi state asida hek sanaba hawkhibadagi paraga thamagi manungda hanadagi leraklaba coaching institution singa si amasung coaching chathariba singna register tawdabani satnaba yaba registration certificate yaudana coaching center hangdokpa yaroi amuk registration tawbada sahi ohum satnagani ek asigi matung ina kanaguma miyoi ama natragana miyoi singna mahiroi kun hen capacity the coaching center hangdokpa pamlabadi registering authority da thifam thokpa phi thiraga register tawraba matungda hangdokpa yagani coaching center singna mahiroi singda piriba academic support amasum curriculum solution wiki matamadu mayek sengna khangangadabni coaching salaigadoribo oja sing yamdrabada graduate oibaga loinana lainga kina taba oja sing natragna thabaktagi potharba oja sing oigadoribani coaching institution sing aduna takpi tambigadaba curriculum amasu madu loiba phawbada sangadaba matam loinana phi lupa kya logadagi haibadu mayek sengna yawba prospectus ama mahiru sing pigadabani Coaching institute sing asida mahiroi amamamda square meter amamangi area pigatabani center khudimakta matik chaba furniture mining thina thangadabani thaknabi ising phangadabani toilet ki khudong chaba lehengadabani fire extinguisher thamgadabani medical treatment facility lehengadabani amasum cycle amasum gari parking ki khudong chaba lehengadoribani ek asi thugaiba miyoi sing da ahanba offense ta lupa lising kunga manga thiengani loinana anirak suboina lo thugairabadi lupa lakh ama phawbu thiengani ek asi gazette notification thoktuna sanaba hokraba matungda Manipulenga ki Secretariat Education S Department na notification ama kumza English ngani ga kungani thoigi July 9 da thoktuna The Manipur Coaching Institutions Control and Regulation Rule 2022 asi CM khibani hanisu paus na makatana phongdorakli Rule asigi matung ina kariguma coaching institution sing aduda lainga ki school oja sing yauram labadi oja sing adugi mathakta mari lenaba law gi matung ina action lokatpa masum coaching institution sing adugi mathakta su action lokatpa gi wapum palibani coaching center sing adugi registration tawbagi fee edu director education is na masiga mari lenaba hangdokpa bank account amagi kuthangda khonggatlaba matungda lainga ki head of account oiriba major head 0202 da hapsingadabani masigi matung tarakpara kumza English nganiga kungani thoi October kunga mathoi Secretariat Education S Department thokpa notification magi matungina the Manipur Coaching Institute Control and Regulation Act 2017 amasum the Manipur Coaching Institute Control and Regulation Rules 2022 gi makhada director education S pu coaching center sing register sing authority oina hablakibani swai Atopa paumna naga issue gi matangna yamna thongna fana madi mayek singna ngangba ahanba CM di biren kathani dikho North East region naga issue gi matangna yamna thongna fana masu mayek singna ngangba CM di minister en biren kathani maramaduna region asida matam supigi oina shanti purona basiguma lusingba si aikoi khudi mangna khangadabani haina former PHED minister Losi dikho na phongdokre mahakna makhatana haikibda Chief Minister N Berena kana honabadagi Manipur mapung phana santi purakle loinana matam sana lusindana lairibi Indo Naga peace ki matangna so asobo impact ama piri Naga miyamna sai humdra hena mayungnariba problem sai anabamadi lana launaribi kya asigi matangna aikoi kanamata ngasi phawbo punna khanati adubu masi yamna serious oina lobusumi issue asigi matangda hana leramba mawong singa khenaba kya su lairi hairaduna NSN IM gi General Secretary Muiba amasung Prime Minister na atopa level amad leptuna Santipur na bohonariba sida naga singna thagatpam thu isu hairi atopa paumna flu sandurakpadagi Putin bunker tongana thamlaba yai flu laisa sandurakpadagi Kremlin gi official kya solakhibaga loinana Russia gi President Vladimir Putin bunker amar tongana thamlaba yai haina Mirror gi report amana claim tawri
report aduna haidi Kremlin gi mioi kya flu gi infection as one madagi President Putin bunker amada tongwana thamlakpa yai haina ngang sakna bo hingalakli Putin gi spokesperson Dmitry Peskov na Novaya Gazeta Europe news outlet haiki Kremlin gi official kya hauzik flu na nadun leidi phibam masina maram oiduna Putin na tha sida ma ki sahi gi oiba press conference cancel tokre Putin gi presidential marakta flu gi lese sandorakli haibisi haksangi phibam sokshilakpana maram oiduna New Year phawba gi manungda mahak naitom oina thamkhragani hainari ngai marakta phonglakli bani Mamang media report kia Russia ki president si cancer amadi ate aruba laina sing yauna tuan bihel ki condition sing na sokale haina pankhibani report adu da Putin na thasida parliament wangang ba ya haina spali atopa pawmana thangna yanduna hatpada sena ba phare Kerala gi kunung Thiruvananthapuram da masagi Nungsinajabi Nupi ma Nungthil Pobopta Thangna yanduna hatpada sena ba miyoi police na si phakhiba loinana thaudo asigi matangna thijinbigi thabak sathaba hokre hari Police ki report matungina thaudo asida hakthengna senariba Rajesh Kauba nupa sunama ki punna live in relation laiminaribi Sindubu ngasi yuk thangna yankibani thaudo thopagi paw hek phangbaga police ki team ma mapa madura sangsinduna nupi edu hospital pukatki adu hospital yaukhiba matamda nupi edu sino pukhalakle haina su lauthurakibani kari manam gidamak nupa aduna mahakki sahi ani live in relation laiminaraglabi nupi edu hatkibano haib hauzik oinadi chapchara khangba ngamdri haidi Loisilakpo ina Isel Express tige topa pawmana khurai ahong pungi thaudok Manipur lengangna athuba matuna mi yengsang biu khurai ahong pung leifam lenga mari lenaba wahaudagi thengthang kerakta hanhana mafam sigi akoibida leiriba phurup ani gi marakta thoningdaba thaudok kya thokliba si matung amuk hana thokdanaba Manipur lengangna athuba matana hona biu haina nongpok lehak apun manupi lupki secretary nongthongmam ongbi radamani na khuyek piduna thadorakpa sirol amana phongdorakli Seoul asina makha taradun hai mungnariba thaudo si kanaga mungnariba no haibadasu athuba matamda thidokpiu asukkuira matamasi sayenaduna lairibagi maram karigino masida matamdugi pan kiba MLA singna makogi bot phangna bohona bada tungi yengdriba karigino masida politics yobigino lairiba miyam singasi apang mamioi ngak thoina ubus tawgano haujikti mairik pidagi maijawbi ama haibadu oiraglabani miyamda utsaigano na thamoi sengna thabak tawbu oirabadi iramdam jati gilam confirm thoktabra na sana sai khakta khanba miyoi singni haina miyamna lawridabagi maram leiti leba kangkhong saina badi sinbigino aikhogi lamdam sida phurup khudimangna laiminariba Manipur haiba lamdam si mahoksa lairembina thambiramba laisemlon khunailon amasum puari ni singba lairibani Mangba mutpa yadraba laifam tinfam kaya laibana maram oiraga sai supa leptana ira thawni pangthokliba lamdam amani lainga ki maruoiba pung mari haibadi khunai ahong pung teragi wangthon bipung wangkhai sodang pung amasum kakwa lamdei pung na singbada lainga laipa ki oiba laithau tinthau kya si laipa ki akhangai singna pangthoktuna laklibani Thokriba thaudo si lana pau sandokliba sisu laibak thibini khurai hongpunggi sianglaba lepham lena sibu lanpung oina onthokpigano khana sainariba sigi maram khangningwa laibadi ahongpunggi thaburel singda hangbiu media da lana haibiriba dusu tabada yamna nungaitaba amok phawi ta siangna ishorbu nungsijaba madi khuba masibu kaningwa miyoi singna karigumba hiram amatada phattaba khanba yaudabara haina khanjai Thokriba thaudo dusu pangthoktraba yadraba lepak miyamgi yefana bo honabra thokiba mane masida aikoi maselgi marakta lana khanadabana phagadra khanje haujikti aikoigi iraisa sing mikap thokpiro iramdam izati gi khanbiro aikoigi iramdam masi lanpung ohengumsi aikoi inglising leiba pami habu wapam sirolsina su makhatana phongdorakli haujikoi di miyam pau su matang sa lusinjarage masu miyam puna nawa update ngaminasi